ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯄꯣꯁꯇꯔ ꯈꯔ ꯌꯦꯡꯂꯤ ꯃꯁꯤꯕꯨ ꯎꯠꯇꯨꯅ ꯔꯨꯄꯥꯗ ꯃꯥꯅ ꯍꯪꯂꯤ ꯃꯦꯗꯥꯝ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯤꯕ꯭ꯔꯥ ꯔꯨꯄꯥꯅ ꯈꯨꯝꯃꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯇꯝꯂꯒ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ IAS IPS ꯑꯣꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯄꯣꯁꯇꯔꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯅ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯂꯦꯞꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯆ ꯇꯧꯔꯤ ꯕꯦꯇ꯭ꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯤꯌꯨ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯗꯥꯛꯇꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯣꯗꯦꯂꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯠꯂꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯙ꯭ꯌꯥꯟꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ ꯃꯐꯝꯁꯤꯗ ꯁꯁꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯎꯠꯂꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯁꯥꯔ ꯕꯦꯇ꯭ꯔꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯣꯗꯦꯂꯔꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯅꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯇꯝꯂꯝꯂꯒ ꯑꯆꯧꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯎꯠꯊꯣꯛꯂꯦ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯗꯨꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯟꯕꯅꯤ ꯑꯗꯨꯒ EMIꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯏꯟꯔꯣꯜ ꯇꯧꯍꯟꯕꯅꯤ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯏꯠ ꯕꯣꯔꯗ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯤ ꯃꯥꯅ ꯏꯔꯤꯕꯁꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯤꯒꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯕꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝ ꯇꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 21 ꯍꯥꯏꯔꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯀꯃꯤꯠꯃꯦꯟ ꯑꯃꯕꯨ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯁ꯭ꯀꯦꯝ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯒꯅꯤ ꯑꯦꯀꯥꯗꯃꯤꯁꯤꯅ ꯌꯥꯝꯂꯕ ꯐꯤꯁꯤꯡ ꯂꯧꯔꯒ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯀꯃꯤꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯂꯥꯛꯂꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯌꯥꯏ ꯑꯙ꯭ꯌꯥꯟꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯒꯤ ꯁꯦꯟꯐꯝꯗꯒꯤ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯛ ꯑꯣꯐꯦꯟꯁꯀꯤ ꯃꯔꯥꯜꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯤ ꯆꯤꯇ꯭ꯔꯥ ꯈꯛꯀꯤ ꯀꯝꯄ꯭ꯂꯦꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯄ ꯗꯔꯀꯥꯔ ꯂꯩꯔꯤ ꯁꯆꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯁꯤꯇꯤꯡ ꯀꯦꯁ ꯑꯃꯈꯛꯀꯤ ꯆꯍꯤ 3ꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯦꯁ 10ꯒꯤ ꯑꯣꯏꯅ ꯆꯍꯤ 60 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯀꯦꯁ 100ꯒꯤ ꯑꯣꯏꯔꯒꯅ ꯆꯍꯤ 300 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯁ ꯌꯥꯝꯅ ꯈꯣꯝꯒꯠꯄ ꯉꯝꯂꯒꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯠꯁ ꯑꯦꯛट ꯍꯥꯏꯅ ꯏꯔꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯃꯤꯇꯤꯡ ꯃꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕꯃꯈꯩ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯇ ꯁꯥꯔ SPꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯁꯤꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯙꯧ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯃꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯑꯩꯅ ꯅꯥꯊꯩꯔꯒ ꯂꯩꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ SP ꯁꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯇꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯨꯟꯁꯤꯁꯤꯗ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯒ ꯇꯥꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯗꯨꯅ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯆꯍꯤ 15ꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯡꯖꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯃꯤꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯀꯌꯥ ꯃꯔꯣꯝꯕꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯒꯅꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯆꯠꯇꯨꯅ ꯃꯌꯨꯝꯗꯁꯨ ꯎꯅꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯀꯞꯇꯨꯅ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯣꯖꯥ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯏꯈꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯐꯠꯇꯕ ꯇꯧꯕ ꯎꯀꯤꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯒꯨꯅꯒ ꯃꯥꯒ ꯄꯨꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯉꯣꯟꯗ ꯎꯍꯜꯂꯦ ꯃꯁꯤꯗꯒꯤ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯁꯥꯔ SPꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯎꯀꯤꯜ ꯑꯗꯨꯅ ꯆꯤꯟ ꯀꯥꯡꯊꯣꯛ ꯋꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯔꯨꯄꯥꯅ ꯅꯣꯡꯃꯩ ꯊꯝꯂꯤꯕꯅꯤ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯔꯨꯄꯥꯅ ꯑꯙ꯭ꯌꯥꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯏꯚꯤꯗꯦꯟꯁ ꯑꯣꯏꯒꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯄꯤꯔꯣꯏ ꯁꯥꯔ ꯈꯛꯇꯗ ꯁꯤꯟꯅꯒꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯃꯥꯒꯤ ꯅꯝꯕꯔ ꯊꯥꯖꯔꯛꯀꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯒ ꯅꯇ꯭ꯔꯥꯖꯀ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯁꯤꯗ ꯅꯇ꯭ꯔꯥꯖꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯃꯠꯇꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ चथगनी नाकल अमदना SP अध्याना उकिल नुपा अदुगो वारी सान्नरबा मतुंगदा मागी मनाक्ता चन्नबगिदमक्ता थोरली अदुगो मा गाड़ी थौदुना चत्रे नाकल अमदना बेटरी अमदि रूपा सुलै रूपाना हंगली मसिगी केस असदा नंगना अदुकी बदिक थवाई यावरिबदु करिनो मसिदा बेटरी नु खुमी मयाम पुनमगना आइसे हुरानबा मनि हाइबा मियेंगदि येंगी अदुबो SP सारमदि सरन्याना अइबु मियोइबा मगी मियेंगदि येंगबिखि मरमदुना सरन्यागिदमक्तदि अइना हेक ngamba मखै मतैंग पांगनी नाकल अमदना SP अध्यानगी युमदु उलै नुमिदांग मतमसदा मागी नुपि थारा असि मै मुथतुना थोंगनाउना सिंगबा लोनसिनदुना तुमननबगिदमक्ता फमुंगदा काखतुना हिपख्रे नाकल अमदना SP अध्यान सु उलै माना हुजिक लाक्लिबा सि मेट्रो स्टेशन अमदनी मागी मबांगदा उकिल नुपा असि लेप्तुना लैरे महाक यामना पाखतपगी फिबम सु उइ माना पाइरि बेग से अध्यान खुसिनारे तबुदु मागी मखुर सि थकथंगनी अदुगा नाकल बदि येंगथोखि अदुगदि अध्यान सु माना येंगलिबा सि कदाइदनो हाइदुना येंगलु मतमदा मसिंग यामलबा गेंगसरसिंगना माबु फुगदबगी ngaidun लैबो ओइरमले थौसा सादना अध्याना हाई हाइदुना खुदसु हाइरि अदुगो उकिल नुपासदा माना हाइरि अदोम करिमता पाखतपा तौदना नुंगाइना फंबियु कोना इबानी वारी सानरसि मसे हारमलगा गेंगसरसिंगसिगो फाइट तौननबगी दंत मा सेम सादुना लैख्रे
ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗꯁꯨ ꯒꯦꯡ ꯈꯨꯠꯄꯨ ꯈꯔ ꯂꯩꯔꯝꯂꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯟꯅ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯙꯤꯌꯥꯅ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯉꯛꯄꯗꯨ ꯂꯣꯏꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯀꯥꯟꯗꯨꯅ ꯑꯙꯤꯌꯥꯟꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯌꯨꯝ ꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯊꯥꯔꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤꯒ ꯔꯨꯄꯥꯒ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯗ ꯑꯣꯇꯣ ꯑꯃꯅ ꯊꯣꯝꯖꯤꯟꯅꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯎꯠꯂꯛꯏ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯙꯤꯌꯥꯟꯗ ꯈꯨꯠ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯂꯥꯏꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯥꯕꯨ ꯐꯨꯈꯤꯔꯝꯃꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯊꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯗꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯥꯁꯨ ꯐꯖꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯨꯔꯤ ꯃꯥꯅ ꯐꯨꯅꯔꯤꯕꯁꯤꯕꯨ ꯎꯔꯒ ꯕꯦꯇ꯭ꯔꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅꯁꯨ ꯊꯥꯒꯠꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯊꯣꯝꯖꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯙꯤꯌꯥꯟꯅ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯙꯤꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯇꯨꯝꯂꯤꯕ ꯀꯥꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡ ꯇꯞꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯦꯇ꯭ꯔꯤꯅꯁꯨ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯥꯁꯨ ꯐꯖꯅ ꯐꯨꯅꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯁꯄꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯊꯥꯔꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯠꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯣꯡꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯅꯨꯄꯥꯁꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯊꯥꯔꯥꯅ ꯑꯣꯏꯔꯝꯂꯦ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯊꯧꯅꯥ ꯐꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯁꯥꯗꯣꯔꯛꯏ ꯑꯗꯨꯕꯨ ꯊꯥꯔꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯣꯛꯂꯕ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯑꯙꯤꯌꯥꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ ꯑꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯔꯝꯖꯧ ꯍꯥꯏꯔꯕꯁꯨ ꯈꯣꯔꯝꯖꯒꯦ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯟꯅ ꯏꯕꯨꯡꯉꯣ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯅꯨꯄꯤꯅꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯅꯣꯅꯦ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯐꯣꯟ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯙꯤꯌꯥꯟꯅ ꯎꯀꯤꯜ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯏꯕꯤꯗꯦꯟꯁꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯋꯦꯇꯥ ꯃꯦꯗꯥꯝꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ ꯁꯔꯟꯌꯥꯅ ꯑꯗꯣꯝꯗ ꯄꯥꯔꯁꯦꯜ ꯑꯃ ꯊꯥꯈꯤꯕꯗꯣ ꯃꯗꯨꯗ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯤꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯙꯤꯌꯥꯟ ꯁꯤꯡꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯥꯔꯁꯦꯜ ꯍꯥꯏꯕ ꯎꯀꯤꯜ ꯑꯁꯤꯅ ꯃꯗꯨꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨꯕꯨ ꯒꯨꯅꯥꯅ ꯁꯥꯔꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯊꯥ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯎꯏ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯃꯗꯨꯗꯤ ꯎꯀꯤꯜ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯁꯔꯟꯌꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯔꯁꯦꯜ ꯑꯃ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗ ꯄꯥꯔꯁꯦꯜ ꯑꯃꯠꯇ ꯂꯥꯛꯈꯤꯕꯗꯤ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯃꯥꯡꯗ ꯒꯨꯅꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯒꯨꯅꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯁ ꯀꯥꯎꯟꯇꯔꯗ ꯀꯥꯎꯔꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯐꯪꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯤꯡꯁꯤꯡꯂꯒ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯖꯤꯄꯤꯒꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯏ ꯗꯤꯑꯦꯁꯄꯤ ꯅꯥꯖꯤꯃꯥꯅ ꯐꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖꯀꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯗꯣꯛꯇꯔꯒꯤ ꯁꯤꯠ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯁꯤꯠ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯖꯤꯜꯂꯒ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯄ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯐꯥꯏꯜꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯁꯦꯟꯐꯝꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯐꯝ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯄꯤ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯙꯤꯌꯥꯟꯅ ꯍꯪꯂꯤ ꯑꯗꯣꯝꯅꯕꯨ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯇ꯭ꯔꯥꯖꯕꯨ ꯐꯥꯔꯨꯒꯦ ꯃꯁꯤꯗꯒꯤ ꯗꯤꯖꯤꯄꯤꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯣꯏ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯃꯁꯤꯕꯨ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯗꯒꯤ ꯅꯇ꯭ꯔꯥꯖꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗꯒꯤ ꯁ꯭ꯋꯦꯇꯥꯅ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝꯁꯤꯗ ꯅꯦꯠꯋꯥꯔꯛ ꯖꯥꯃꯔ ꯊꯝꯈꯤꯕꯗꯒꯤ ꯀꯅꯥꯃꯠꯇꯅ ꯀꯣꯜ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯇ꯭ꯔꯥꯖꯒꯤ ꯃꯅꯥꯛꯇ ꯁ꯭ꯋꯦꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯖꯥꯃꯔ ꯊꯝꯈ꯭ꯔꯕꯅꯤꯅ ꯀꯣꯜ ꯇꯧꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯐ꯭ꯔꯥꯏꯗꯦꯒꯤ ꯏꯚꯤꯅꯤꯡꯗ ꯐꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯕꯗꯤ ꯕꯦꯜ ꯐꯪꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯤꯑꯦꯁꯄꯤ ꯅꯖꯤꯃꯥꯒꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯤꯡꯊꯤꯅ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯂꯤꯞꯇ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯊꯛ ꯅꯤꯒꯟꯕ ꯉꯝꯂꯕꯅꯤ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯤꯕꯝꯗ ꯊꯣꯛꯂꯛꯏ ꯑꯙꯤꯌꯥꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯍꯜꯂꯒ ꯃꯥꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯤ ꯃꯇꯧꯁꯨꯝꯅ ꯅꯇ꯭ꯔꯥꯖꯕꯨ ꯃꯥꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯄꯨꯊꯣꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯅꯇ꯭ꯔꯥꯖꯅꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯗꯥꯏꯗ ꯃꯥꯅ ꯁ꯭ꯋꯦꯇꯥꯗ ꯍꯥꯏꯔꯤ ꯃꯟꯗꯦꯗ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯑꯦꯁꯄꯤ ꯅꯨꯄꯥꯁꯤ ꯍꯤꯡꯅ ꯊꯝꯂꯝꯕ ꯌꯥꯔꯣꯏ ꯋꯥꯜꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗꯒꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡ ꯀꯧ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯥ ꯐꯝꯈ꯭ꯔꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯁꯥꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯀꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯁꯇꯗꯦꯕꯅ ꯍꯥꯏꯔꯤ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯔꯤꯐꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯣꯔꯠꯇ ꯑꯩꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯎꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯝꯂꯤꯕ ꯎꯀꯤꯜ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯇꯟꯖꯥꯁꯤꯗ ꯑꯙ꯭ꯌꯥꯟꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯎꯏ ꯃꯁꯤꯗꯒꯤ ꯁꯇꯗꯦꯕꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯁꯔꯟꯌꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯇ꯭ꯔꯥꯖꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯔꯥ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗꯁꯨ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯗꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯁ꯭ꯋꯦꯇꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯁꯦꯟꯐꯝ ꯃꯈꯩ ꯄꯤꯈꯣ ꯃꯟꯗꯦ ꯃꯣꯔꯅꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯟꯗꯛꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯦꯇꯥꯅ ꯎꯀꯤꯜꯗ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯕꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯁꯔꯟꯌꯥꯅ ꯊꯥꯈꯤ ꯍꯥꯏꯔꯤꯕ ꯄꯥꯔꯁꯦꯜ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯋꯥ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯦꯟꯗꯔ ꯅꯦꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯔꯟꯌꯥ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯊꯥꯔꯤꯕꯁꯤꯅ ꯑꯙ꯭ꯌꯥꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯗꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯦꯇ꯭ꯔꯤꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯅ ꯊꯥꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯂꯥꯟꯕꯗꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯕꯦꯇ꯭ꯔꯤꯅ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯅꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯔꯁꯦꯜ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯔꯨꯄꯥ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯁꯤ ꯁꯣꯔꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯗꯦꯂꯤꯚꯔ ꯇꯧꯈꯤꯗꯕ ꯄꯥꯔꯁꯦꯜꯁꯤꯡ ꯑꯁꯤꯗꯤ ꯋꯦꯌꯔ ꯍꯥꯎꯁꯇ ꯂꯣꯏꯅ ꯊꯝꯖꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯦꯌꯔ ꯍꯥꯎꯁꯇ ꯌꯧꯁꯤꯜꯂꯛꯂꯦ ꯁꯔꯟꯌꯥꯅ ꯊꯥꯈꯤꯕ ꯄꯥꯔꯁꯦꯜ ꯑꯗꯨꯗ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯣꯗꯛ ꯍꯥꯏꯅ ꯊꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯤꯔꯤꯕꯁꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯗꯛꯀꯤ ꯄꯥꯔꯁꯦꯜ ꯑꯣꯏꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ ꯋꯦꯌꯔ ꯍꯥꯎꯁ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗꯤ ꯑꯣꯛꯁꯟ ꯂꯥꯎꯗꯨꯅ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯜꯂꯒ ꯄꯨꯕꯤꯈꯣ ꯃꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯆꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯄꯨꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯅꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯇꯧꯔꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯣꯔꯠꯇ ꯆꯠꯂꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤꯅ ꯃꯈꯣꯏꯅ ꯂꯧꯔꯛꯂꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯗ ꯆꯦꯛ ꯇꯧꯗꯨꯅ ꯊꯤꯒꯠꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚꯁꯤꯡ ꯑꯁꯤ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯁꯔꯟꯌꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯙ꯭ꯌꯥꯟꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯕꯦꯇ꯭ꯔꯤꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯇꯣꯞꯀꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯃꯤꯠ ꯑꯁꯤꯁꯨ ꯉꯥꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯨꯞꯄ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯃꯤꯠ ꯅꯣꯏꯗꯨꯅ ꯈꯥꯡꯂꯤ ꯔꯨꯄꯥꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯂꯤꯛ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯍꯣꯔꯂꯤꯛ ꯁꯦꯝꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄꯁꯤꯗ ꯉꯛꯇꯨꯅ ꯕꯦꯇ꯭ꯔꯤꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯁꯤꯟꯗꯨꯅ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁꯔꯟꯌꯥꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯙ꯭ꯌꯥꯟꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯃꯁꯤꯗ ꯁꯔꯟꯌꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯉꯥꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯁ꯭ꯀꯤꯝ ꯀꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯅꯝꯊꯥꯛꯅꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯊꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯒꯨꯅꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯁꯨꯝꯅ ꯁꯔꯟꯌꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯕꯨ SP ꯑꯙ꯭ꯌꯥꯟꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ ꯁꯔꯟꯌꯥꯅ ꯃꯈꯥ ꯇꯥꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯒꯨꯅꯥꯕꯨ ꯃꯔꯥ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯏꯚꯤꯗꯦꯟꯁ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯦ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯪꯅ ꯉꯁꯤꯗꯤ ꯑꯉꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯕꯦꯇ꯭ꯔꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔꯒ ꯑꯃꯨꯛꯇꯪ ꯆꯦꯆꯦꯅ ꯂꯦꯡꯒꯣꯟꯅꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯂꯦꯡꯒꯣꯟꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯤ ꯕꯦꯇ꯭ꯔꯤꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯂꯦꯡꯒꯣꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯤꯕ ꯕꯦꯇ꯭ꯔꯤꯁꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯏ ꯃꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯔꯨꯄꯥꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯃꯥ ꯂꯦꯞꯄꯤ ꯅꯣꯡꯃꯩꯁꯤ ꯔꯨꯄꯥꯗꯨꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯂꯧꯔꯒ ꯔꯨꯄꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯇ꯭ꯔꯤꯅ ꯃꯥꯕꯨ ꯀꯣꯟꯈꯠꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯏꯔꯤ ꯑꯙ꯭ꯌꯥꯟꯅ ꯀꯞꯄꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯆꯦꯆꯦꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯕꯦꯇ꯭ꯔꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯇꯧꯕꯇꯕꯨ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯤꯔꯦ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ
तौफम खंद्रबा ध्यानना थमोय सोंना कप्पग लोइना बैटरी बु कोलगा हायरी आइबु नंगना थादोक्तुन सलिबसि करिगिनो पतौसुन मा हुजि हेंना कपली मसी मतुंग उललिबसि बैटरी की अरोइबु मथोंग पांथोंनबगी दमक्ता मागे असिबा हक्सांगबु मोक्तगी लौबा लागले थमोय सोक्लबा ध्यानना सि वाहम सेनम थंगांगदन लेपतुन लै नुपा म थोलक्तुन लाउदना हायरी बैटरी की इमुंग मनुंग कना लाकपनो मागे दमक्ता साइन तौबिरु लाउ मसदा ध्यान खुथांगतुना साइन तौननबगी दमक्ता संगसि लागले नुपासने ngaktuन मंगोन येंगला हंगलै सार मागसिबु अदोंगी चा नुपारा मसदा ध्यान सुमानी हायदुन ngak nomदुन खुम्मी तंजासना मागी फोन दा नत्रासना कॉल तौसिलले अदु हायरी अइबु नंगने अरेस्ट तौगी हायदुना नंगना माइ पाकले हायबिदि यारोय अइबु फारुगी मही फोलदा हुजिकति नंगना सुसोइदनमकी भाब तारम लगनी हयेंग अयुक सोइदना इदि वेल दा थादो लगनी अदुगा अइना ताबदा नंगसे सही अमनिगी मतुंग दा सोइदनमकी रिटायर चलनी हाय तबुदु मसी केस असिदि सही कुल्लोम मखा सथदना लैगनी सही मा हौख्रब मतुंगदगिदि मयामना लोइना काउथोंना खरगनी मदुगी मतुंगदगिदि ममा मपासिंगना मसासिंगबु डॉक्टर ओहेंगनी इंजीनियर ओहेंगनी आईपीएस ओहेंगनी हायदुना मागी कोचिंग लौननबगी दमक्ते एडमिशन तौसिनार लगनी मसियारदुना आइगी नाक्ता सोइदना लागनारगनी तबुदु आइदि तुमिना लैथोकदब नते आइगी बिजनेस असि मखा ताना पाकथोक चाउथोनबगी दमक्ते लेप्तन होनखिनी अंगांसिंगबु पैसा फजना थादरगा मखोइबु लाइक तमनबा हाइबसिदगी अहेनबा अमफाबु लैते असुम थाजब थंबा अखोइगी इंडिया लेबाकसिगे मानबा अतोप लेबाक यामसु लैरी मरमदुना लेबाकसिंग अदुदसु आइगी मसासिंग लोइना संदोखरगदब ngaktani aduna hojikti nang amadi leibakisigi leiriba lona aibu kedungda thingmngamlaroi magi wafam starga adhyan singakpa phawri masigi matungna mana tumina leplaga natrasna hairki wafam singdu magi nakongda hanjin tari aduga magi mamitana saranya bu miha thina hatchibagi sakam singdu bu uri asuma leiramnaga mangonda idea amalagle Saranya na tharkiba hard drive memories di yauriba evidence sing sibu magi relative oriba tharagi YouTube channel ki cameraman oriba nupas da thagre adu mar call do sinduna hairi aina nangonda video khara share tawkhiban madu sing do YouTube Facebook Instagram na singba social media platform sing da anobu account ma hangdolagi yamathuna thadoktuna mayam da viral chalna ba hona gadaban karamba leibak tigi masigi video sing si share tawrapno haibadu kanamata da khangaloi daban ari wafams da relative oriba nupas na suyare aduga adhyana nangi auntie di kadai da lei hain hanglai tanjas da tharas thotna phone si pairi अध्यान वांगांगे तौबा थाराना मरक थतुना हाइरी अदोंगी तौगदब थबकसिंग अदु खक्ता तौबियु अई थोपो हनदुना अदोंना पामनेबा थबकसिंग अदुमक अइना पांगथोकन मसिग मतुंगदा मखोइगी रिलेटिव ओरिबु नुपासना अनोबो अकाउंट मा हांगदोलगा सोशल मीडिया दा वीडियो सिंग सिलोइना थादोले असुना वीडियो सिंग सि वायरल चतुना टीवी की पाउदु सुलाव थोले वीडियो सिदा सरन्या ना हाइरी सोइरबा एजुकेशन सिस्टम असि खुदोंग चाबा लौदुना नेट एकेडमी हाइरबा कंपनीसना लाइरबा मियामदगी ई थक्तुना मखोइगी नुंगाइनबगी दंग तो होनरी पैसा पाइद्रगदी डॉक्टर इंजीनियर ओइब ngamde पैसा याम थादुना ट्यूशन तौबा ngamद्रगदी एंट्रेंस एग्जाम पास तौबा ngamde नेट एकेडमी ना मयामदा नम थाक तौदुना ngang अमदी ममा मपा सिंग दा नुंगाइरबा मंगलान सिंग उहंदुना मखोइगी थोपो उपाय म तौरगा पैसा पुथोक्तुना मसा सिंगबु लाइक तमहनबगी दंग तो होनै ngamद्रगना बैंक दगी लोन लहुंदुना EMI की खुथांग दा लाइक तमहली ममई थंगददी प्रेसर मयामसना मरम ओइदुना मखोइगी नेट एकेडमी ता तमलुवा ngang अदु सुसाइड तौदुना सिहनबगी मरम अमा ओइ असुना हाइबगी लोइनना अवाबा तारबा इमुंग मनुंग क्या अमगी वीडियो फुटेज सु थादरोले मतौसुमा थादोलिबा वीडियो सिंग सिवु मफम खुदिंग त लैरिबा मियामना मागी मोबाइल फोन सिंग टीवी की पाउ सिंग द लोइनि येंगदरे हौजिति मिपुंग खुदिमंगना नेट एकेडमी ना मयामदा तोरलिबा नाम थाक सिंग सिलोइनि खंगनारे सरन्याना मखाताना फोंदोली मखोइगी असोइबा रानबा सिंग सिवु मयामांगदा उहन्नबगी दमक्ता गुनागा इबानीना एविडेंस सिंग खोंगतुनि यामना वानो होनखिबani नत्रासना इबु नेट एकेडमी दा लागनबगी दमक्ता कौरखि अदुबु गुनानादि इबु चत्तनबगी दमक्ता यामना कन थिंखिबani मसदा मागी वाबु ओइना कंथल अमगा नेट एकेडमी की ऑफिस ता संगसिनदुना नत्रासारिबु नुपासि वारी सानरुवani माना इंगोन पैसा सेन्या मम पीगे अखोइन तौरिबा थबक सिंग सिलेपना थबकी दमक हाइरखि अदुबु माना हाइरि वादु यारमदना इन थोलखिबani नुमिदा दुदा इबु ट्रकना थोमदुना हाननबगी दमक तसु होनखिबani मतंग समय आमदा वफम खर थमजरी ममांगदा सीसीटीवी फुटेज समदा गुनना सरन्यागी खुत्ता पाइदुनि सिंखिबani मसिबु गुनना मांगोंदा कारण ताखिबने हाइदुना मागी मिक्स थियनबगी दमकता नेट एकेडमी कांगुन होनखिबani अदुबु थोखरिबा थौदोसी सरन्याना नेट एकेडमी की ऑफिस ता संगे तौबदा गुनना सत्तनबगी दमकता थिंगबा थौदो अम ओइरमले हाइरि वफम से हौजिक्ति मिपुम खुदिमंग सुभाब तानरे सरन्याना मखा तारी अरोइ बोइना इन मयामदा हाइजनिंगबदी असिगुम नाम थाकी ओइबा कंपनी दगी मयाम लापथोंग लैबियु मिन्ना होइसिन्दुना मथोंग मरंग खंगदना करिगिदमक्ता पैसा सेन्या ममा हिथदुना आंगांसिंबु लाइरिक तमहनगे दोरिबनो एजुकेशन हाइबसिदी मिपुम खुदिमक्ता चप मानै मसी वफम सिउ मयामना भाब ताबियु मतौ सुमना मयामबु भाब ताहनबा मयामबु लमजिंगनबु होनरुबसिना अइना थवाइ थाखिबा तारबसु मदुगिदमक्ता इङोंदा पामुबु लैते हौजिति वीडियो सिबु येंगदरिबा मयामसिना गुना हारिबा मिसक अदु मारा लैते हाबसि लोइना खंगनारगले हौजिक रिपोर्टर सिंगी ममांगदा ध्यान हाइरी स्मार्ट स्टूडेंट्स स्कीम हाइबा प्रोजेक्ट अदुगी मायोक्तनी सरन्याना लेपखिबदो मदुगिदमक्ता नेट एकेडमी की चेयरमैन ओइरिबा नत्रासना हनु रेडी हारिबा नुपा अदुबु नेकलगा सरन्याबु हातो हनखिबani
पुलिस ऑफिसर हरीशना नटराजदगी पैसा लौदुना गुनागी मथक्ता सरन्याबु हाटपगी केससिंग अदु थांजिनबिखिबनी मरम अदुना हौजिक्ति मयामनसु खंगबियु गुना हरिबु मिसक अदु मारालमत लैदे सरन्याबु तमथिन फुरगा रेप तौदुना हाटखिबदो गुनागा करिमत मरी लैनदे हाथु हाथु थबक तौखिबदगी मराल लैजद्रबु गुनाबु अइना नोंगैना कापतुना हाटखिबनी मदुगिदमक्ता गुनागी इमुंग मनुंगी मफमदा ngaakpifam thoktrbi iral asibu ngaakpinawgidamक्ता हाइजेरी मसिगी मतुंगदगिदि आइनगी मतुंगिना इंक्वायरी चथबगी थौहंसिंग अइना ngakna सचगनी मसिगी थादोंलिबो पाउसिंग असिबु हरी सारिबो पुलिस ऑफिसर असिसु येंगलिबनी अदुगा जेलदा लैरिबा नटराजनासु उरे मस्तिगी हौजिक मादि शाउनिंगबदा लोयरबनी नाकलबदना टीवी की पाउ थारिबा मतै मनावनी उलै नुपासना हाइरी मारा लैजदबा मिदुबु नोंगैना कापतुना हाटपिख्रबो ओइरे मसिदा नुपिसना खुमलै मारा लैजदबा गुना हारिबा मिसक अदुबु नोंगैना कापतुना हाटकदबनी हाइदुना अखोइना डिमान्ड तौखिबदाइने महाक मारा लैतबा मिसक ओइरंगनी हाइबसे अखोइना नोंगतसु खनबिरुदे अदुना पुलिस खक्तगी नते अखोइसु इराल चाउना लैरिबनी होजेक नटराजना मिनिस्टर द कॉल तौसिली अदु मागी कॉल असि मिनिस्टर सिन कक्थले अदुगा रिपोर्टर सिंग ममांग दमान हाइरी नेट एकेडमी हाइरिबो कोचिंग इंस्टीट्यूट असि मथक्ता अखोइना थिंग थमजिले अदुगा स्मार्ट स्टूडेंट्स स्कीम हाइरिबो प्रोजेक्ट असु मखाताना चनबो याररोय मसिसु कक्थले एकेडमी सिग तौनखिबो कॉन्ट्रैक्ट खुदिम लोइना कक्थले हाइदुना मान लाउथोले नाकलमदना श्वेता हाइरिबि नुपिसु फाननबगिदमक्ता पुलिस सिंग थोमजिलगले अदुगा आईपीएस हरीश कुमार हाइरिबो नुपा सिसु फाननबगिदमक्ता पुलिस सिंग थोमजिलगले मथंगी सिंदना नटराज असि कोर्ट पुदुना चटनबगिदमक्ता पुथरगले तंजासिदा पुलिस स्टेशन ममांगसिदा मीना क्रिक क्रिक इनखरे अदुगा मयामसना मिफत्रबु नुपादबु खुदकिसदा नोंगैना कापतुना हाटकदबनी हाइदुना लाउरी मसिंग यामनो पुलिसिंग माबु ngaksenबग लोइना पुरिबनी रुपान हाइरी माबु टेकता कायदना कोर्ट होनबा हाइबसे खोइगी ड्यूटीनी मरमदना याम सेक्शन चटकदबनी यामनो वाना होनदुना बस असि मयामरक इसदिगी थौदोरले लेरमलिबो मियामसना मागी मागी खोंगुप सेंडल नुंगना सिंगबा नटराजता थाजिलबिबनी नाकलमदना कोर्ट तुलै सचदेवना लाखु मतमदा रिपोर्टर मयामसना हंगली मयामगी अपामगी मतुंगिनदी नेट एकेडमी की चेयरमैन ओइरिबा नटराज हारिबु नुपासिबु एनकाउंटर तौदुना हाटपा पामली मसिदा अदोमगिना करी वाफम लैबगे सार मसिदा सचदेवना खुमी अइना ममांगदसु क्यारा हन हाइजखरबनी जस्टिस साहिबसे मी खुदिमक्ता चप माने एनकाउंटर तौदुना मीबु हाटपा हाइबसिना अचुंबो वायल पुरपंगमलोय मरमदना मयामसना सुखंगबिगदबनी अचुंबो वायल फंगबा हाइबदु खक्तंग मयामना डिमांड तौबिगदबनी नाकलमदना नटराजबु पुदुन लालिबो पुलिस की गाड़ी सिंग चटफम लैद्रे मफम मफम खुदिमक्ता नटराजबु हाटकदबनी हाइदुना लंबीदा मीना पिक थानग्रे मस्तिगी थैदोकपु याबा लंबी सिंग थीदुना नाथैरगा लागिबनी नाकलमदना कोर्ट लै अध्ययनगी माइकैदा लेपिगदबु उकिल अदुदि मफमसदा लाग्रे हाइबदि ममांगदा नटराजना पैसा सेन्ना अमा पिहनख्रबनी नटराजकी उकिल अमना हाइरी ngasi केस असि यामा साथीबा हाइबदु ओइरे मिपुम खुदिमक्ना नटराजकी मथक्ता खुद थाननबगिदमक्ता सेम सादुना लैनख्रे मरमदुना हियरिंग असि मफमसदा चथबदा सेप ओइररोय अदुना अतोप स्टेटता हियरिंग चथनबगिदमक्ता आइना पिटिशन फाइल तौखिबनी मरमदुना मतम खरगी ओइना नटराजबु बेल पिनबियु मस्तिगी अध्ययन होगलक्तुना हाइरी तंजासता करिगुम्बा नटराजबु बेल पिरुबु तारबदी मसि खुदोंचाबा लौदुना मा मपा लैबाकता सोइदरि सेनखिबु याय मरमदुना मागी बेल पिटिशन असिबु रिजेक्ट तौननबगिदमक्ता पुलिसकी माइकेदगी रिक्वेस्ट तौजरी नाकलमदना लाइव टेलीकास्ट थारिबा गाड़ी सिंग सिबु लेबहनबगिदमक्ता रुपान हाइरी मस्तिगी हौजिक्ति मखोय लोइना थिंगुनु थमले नाकलमदना कोर्ट जजकी ममांगदा सचदेवना हाइरी सरन्या अमदि गुनागी सबसाबि एविडेंस सिंग अखोयना फंगले आइबदि नेट एकेडमीना लाइरबा इमुंगी छात्र सिंग नमथाक तौबिरे हाइबसि मखोयना खंखिबनी नेट एकेडमीना तौरिबा अरानबा थबक सिंग सिबु थिगतलुबगिदमक्ता सरन्याबो हानबो होनरे हाइबसि मसामंगना वीडियो रिकॉर्डिंग तौदुना थमलमबनी अदुगा मदुदगी पुंग खरगी मतुंगदा माबु तमथिना फुबिरगा रेप तौरबा मतुंगदा हातोकबिरमबनी लाइरबा छात्र सिंगबु नमथाक तौबिबा सरन्याबो हातोकपिबा मराल लैजद्रबा गुनागी मथक्ता मराल थांजिनबा अमदि पुलिस सिंगबु मिसलीड तौदुना केस असि नाथै हनबो होनबा हारिबु सिंगसि क्राइम अमगी मथक्ता क्राइम अमा चथबनी नटराज हारिबु नुपासना तौखिबा अरानबा थबक सिंगी मागी मथक्ता लाकपा कंप्लेन असि नोंगनोंगगी अदोमदु हेंगलगली मरबदरा मागी मथक्ता मतिक चाबा दंदी पिफम थोकबनी माना तौखिबा क्राइम की थबक सिंगदुगी चप चाबा एविडेंस सिंग सारगी मफम दैना लोयना थमजरबनी आरिबा डॉक्यूमेंट सिंग सिबु जस्ट पिसिले मसिबु जस्ट असिना यामना मुन्नी येंगली सचदेवना मखा तारी गुना हारिबा मरा लैजद्रबा मी सिबु एनकाउंटर तौरगा अचुंबा जस्टिस अदु फंगलबनी हाइदुना हानसु खन्नुन लैरुरबनी अदुबु नटराज हारिबु नुपासिबु अमुक्कसु कोर्टना बेल पिदुना थादोलगा अनिरक हन्ना असोइबा अरानबा थबक तौहन्नबगिदमक्ता होनहनबिगनु केस असिबु नुंगहुंदा थिगतहनबिगदबनी अदुगा मरा लैरे हाइना खंगलबा मियोइसिंग अदुबु अहक्पदंदि पिबिगदबनी मसिनी जज साहबता इन रिक्वेस्ट तौजरिबसि एडुकेशन हाइबसिना लाइरबा इमुंगी छात्र सिंगी तुंगी मराइबक लेपसगदोरिबनी मसिबु इनाखुनबा मी सिंगी कारबार ओइना ओन्थोनबदी तौहनबिगनु एडुकेशन सेक्टर बु इनाखुनबा सिंगी बिजनेस ओन्थोकपसिदि सुपाम पामदे एडुकेशन अमदि जस्टिस हाइबा अनिसिना लेबाक सिंगी मिपुम खुदिमक्ता चप मानबा हाइबदो फंगलबा मिकुप अदु खक्तदनी मिशम प्रजासिंगना इनकाउंटर तौदुना हादु हाइबा दिमान सिमा सिंग हंथरकदोरिबसि अदु अरगदी कोर्ट की वायल द सुमायामा थाजबा सोइदना थमलगनी नाकलबदना नटराजबु पुरलिबु पुलिस की गाड़ी सिंग सि कोर्ट की गेट यौसिलगले मयामसिना दिमाबो हातोकदबनी हाइदुन डिमांड तौरिबनी तबुदुबु तंजास निंगलिबो वाफमदी नटराजना तोंगलिबो बस असि हांगदोक्तुनि येंगलु मतमदा मनुंगसिदा कानामति यावरमद्रे
पुलिस नुपा अमन कोर्ट मनुंग संगसिलक्तुना जस्ट हाइरी सार नटराजु गारी मनुंग यावरमद्रे महक नानथोक्तुना चेनख्रे मसदगी ममांगदा लेरिबा टीवीसदा पाउ थादुना येंगले पाउसदा हाइरिबसी नटराजु पुदुन लालिबा गारी सिग मनुंग मा यावरमद्रे महक नानथोक्तुना चेनख्रे अदुगा पुलिस की मीसु अमते यावरमद्रे मसना ताकुदी पुलिस सिंगसु मा नानथोक्तदा mateंग पांगी हाइबसी मैमना सब चाना खंगदर वाफम अमनी मसी पाउसि तार मैमसि ngaknabdu loire adhian su ngakbudu loire नाकलमदु उलक्प मतमदा नटराज असि मा मसाई गारी तोंगनु लेरमले मतौ कर्म थौदो असि थोखरिबनो हाइबदो हनगतुनो मुलै नटराजन तोंगलिबो बस असि लंबीदा दुम थौदुन लाकलमबदगी तोंगानबा मफम अमदा थौजिनख्रे अदुगु मनुंगसिदा यावरमनि पुलिसिंगमुना लोइना फादुन थमजिलगा रुपाबुना नटराजगि लोइना फादुन पुखिबनि मसी मतुंगदा बस असिगा चप मानबा अतोपा बस अमा मसी बस असिसादुना थादोखिबो ओइरमले अदुगा कोर्ट असिदना नटराजन मपा लेबाक्ति सियनम ngamdanaबगिदमक्ता मागी पासपोर्ट कैंसिल तौरे हाइदुन लाउथोली अदुगा एसपी अध्यानसी कोर्ट रूम मस्तिगी यामना शौनिंगना थोखरे होजे पुलिसिंगना मांगखिबा बस असि कोइति थीदुना फंगबा मतमददी मनुंगदि यावरि पुलिसिंगसि खोंखुट पुनसिनदुना लोइना लेरमले नाकलमदना नटराज असि उलै मागी गैंग मेंबर सिंग लोइना हेलीकॉप्टर की मनाक्ता मा यौसिलले हाइबदि मा इंडिया थादोक्तुना मपा लेबाक्ता सननबगिदमक्ता तौरिबनि मागी मियोइसना संगसिलक्तुना अदोंगी पासपोर्ट कैंसिल तौखरबनिना एयरपोर्ट चटपे याररोय मरमदुना हेलीकॉप्टर सिदा चलबा मतुंगदा जहाज समद मुक तोंगदुना मपा लेबाक्ता चटखिगदबनि होजे नटराजना हेलीकॉप्टर सिदा काखके हाइदुना हेक तौंग मतमदा अतोप हेलीकॉप्टर म पाइरलिबसि मानु उरे अदुगदि मनुंगदु तोंगलमिबसि अध्यान ओइरमले माना मुखाइबग लोइनना यामने स्टाइलिश ओइ मोंगदु कुमथरगली मसी उदा नटराज असि ngaktu मंगोन येंगलग लै तंजास्त रुपादी गारी मनुंगदु फाजिन्दुना थामलिबनि होजे अध्यान नटराजकि मनाक्ता संगसिलक्तुना पुरिखाउदिगी हेनकप अमु पुथरलगा हाइरी आइना निंगथिना हाइरिबसिनी हौजिमक सरेंडर तौ अदुमना तौरगदि नपुनसि चुपदो जेल मनुंगदे हिंगलगा लैबदि फंगजगनी अदुबु मदु नतब तारबदि मफमसदा नंग सोइदनि सिगनी उसितना नटराजना हाइरै नंगी कोइबसदा नोंगैना कोइसिनदुना एम लौरगा लैरिबनि मसिदा भौबा इंगोना धौ तौदुना किहन्नबो होनरिबनिने नंगसि ओंथोंगना थौना फखरेदगो मसिहारमगा अध्यान याम कन थिनख्रे हौजिदि अध्यान सौनिंगदो लोइरे नटराजना खुद थांगतुना मागी टीमसिंगदा हाइरी कनामतना खुद थारकनु माबुदे आइगी थोकबो थेंगाइनगे अमुकसु नटराजना खुद थानबो होनरुरे अदु हंदकि अध्याननु मंगोना फुखरे मस्तिगी मखोयनि सियामना कन मोंगदु फुनरगले नटराजना थबाक्ता काउदि मा तुगे तौई अदुगा हौजिक नटराजना मागी मीदिगी थांगछुरी म लौसिनख्रे अध्याननि नंगल अमदि पामबोमदा थांगछुरीसिना लेंदुर सोगले अदुगा थिनगे हाइदुना तोरकु मतमदा अध्यान मागी खुदसि फाखरे नटराजपु सिंगसिनदुना मागी मकोकनि यामना कन फुजिलहली अदुगा पाइदुना लंग मतमदा लैमाइदु फुजिनदुना ताई मस्तिगी मखोई गैंग मेंबरसिंगना मंगोना नोंमिनि कापनबो होनरकपदगी अध्यान याम थुन नोंमिल खुतुना मखोयदा कापख्रे अदुगा अतै लेरिबा गैंग मेंबरसिंग सिदासु नोंमिनि कापसिनदुना हातपा हौरे मस्तिगी मफमसिदा यामना कन नोंमि कापनरे तंजास्ता यामलो पुलिस कांगुसिंग मफमसिदा यौसिलक्तुना गैंग मेंबरसिंग सिंग मथक्ता नोंमि कापथारी मतौसुना कापनबसिदा गैंग मेंबर क्याम सिरे मनि पुलिस की मिसिंगसु सिबो यावरे होजेक नटराजना नोंमि खुन्दुना पाइखत्रे मानसु पुलिस की मियोय क्याम हाली होजेक नटराज अमदि अध्यानसि नोंमि कन कामनरी असुना कामनरकबा मतमसिदा अध्याननि नोंमि मरु लोइसिनख्रे गारी मनुंगदा फाजिनदुना थामना मरु पास नानथरगले गैंग मेंबर अमबु माना फुरु मतुंगदा नोंमि कापतुना हातोले तंजास्ता नटराजना मंगोना नोंमि कापसिलपदि मा तौफम खंगदनि सेली असुमा लेरिंगे अध्यान गारी म थौजिलक्तुना नटराजकि खोंगु थोमदगी मा लैमाइद तुरे हौजेक अध्यान संगसिलक्तुना तादुना लेरिबु नोंमि सिलखतुना पाइख्रे अदुगा नटराजता एम तौदुना लै हौजिकति नटराजसि उपाय मत लैत्रबनिना अध्यान मुन्नि येंगलगा लै तंजास्ता रुपानसु खल्लिबसि सोइदनमकि एसपी अध्यान नटराजबु नोंमिना कापतुना हातछगनि हाइबसिनी अध्यान मागे हेक महौसा हाइगनबा डायलॉग से हाइरे अइनबु एम लौख्रबदि तबुदबु असुमना हाइरमलगा सोइदनमकि पालगदबनि हाइगदबा मालमलगा एम लौरमनिबसि तोक्थोलगा मान हाइरै एरेस्ट हिम हाइबदि माबु फाननबगिदमक्ता हाइबनि मसिना ताकपुदी अध्यान मागे हानगी लिसट अदु सेमदोकले हाइबदि इनकाउंटर तौदुना मीबु हातपगि थबक अदु तोकले हाइबा फोंदोकपनि असुमना हाइरकुसना नटराजसिनि ngakpadu लोइख्रे मथंगि सिन्दना थातरुकी मतुंगदु वलै टीवी की पाउदा जसना हाइरि वाफमसि बुलै सरन्या अमदि पेट्रिकपु नटराजना हातखिबनि हाइबगि चपचाबा एविडेंस फंगले अमदि मंगोंदा सिरिबा अतोपा मरालसिंग सिसु चपचाबनि हाइदुनि एविडेंस के आमा फंगले मरमदुना माबु पुंसि चुपगि कैसुम संगदा थंबगि दंडी सिपीरे मसि पाउसि जेल मनुंगदा लेरिबा नटराजना सु उरिबनि जससिना मखतारी नेट एकेडमी हाइरिबा कंपनीस के हेक लेरिबा लनथुम खुदिमा गवर्नमेंट लोइना फाजिलगनी अदुगा कंपनीसना अवाबा पिरबा इमुंग मनुंगि मियोइसिंगदा सेनफम सिंग अदुबु लोइना येनथोकलगनी तंजास्ता नटराजदि तौफम खंगना थमोइदा कंथीग लोइना लेरिबनी अदुगा हौजिक एसपी अरियानसि नटराजन लेरिबा जेलसदा यामने स्टाइलिश ओइ मोंगदा संगसिलगली नटराजकि मनाके लेपलगा माना नोक्तुना हाइरी नंगमु नोंमेना कापतुना हातोलगा इलाई लाइना केस असि लोइसिनबा यारबनी तबुदुबु नंगदि अदुमना इलाई लाइना सिबदा मतिक चाबा मिदि नत्ते नंगना लाइरबा इमुंगी छात्र छात्री क्यामबु डिग्री अमदि जॉब पिगिनि हाइबगी मिंगदा पैसा सनाम मलु तौविख्रबनी ममा मपा सिंगदुना मचा सिंगदमता फजरबा मंगलान सिंग मंगजरंगनी नखोइगुम्बा क्यासि लेबना मरम ओइदुना लेबाकसदा लेरबा मतिक चारबा नाहासिंगना मखोइगि ओइबा थबक सिंग फंगदबदगी मंगलान सिंग थुगाइबिरिबनी अयुक नुंथिल नोंजु नुंसा खाइदना नाहा क्यामना टू व्हीलर तोंगदुना डेलिवरी बॉय ओइना पैसा तांदुना सचरिबनी अदुमना होनरका तांजरक पैसा सिंग तुबु नखोइना लुट तौदुना लथोपिबा नत्रा
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯂꯨꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯦꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯑꯁꯤꯔꯥ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯗꯔꯀꯥꯔ ꯂꯩ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯟꯗꯜꯅ ꯊꯥꯖꯤꯟꯗꯨꯅ ꯐꯨꯒꯅꯤ ꯀꯣꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯂꯩꯍꯟꯒꯗꯕꯅꯤ ꯅꯪꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯏꯂꯥꯏ ꯂꯥꯏꯅ ꯀꯦꯁ ꯑꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯁꯤꯍꯟꯒꯗꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯑꯁꯤꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯃꯨꯕꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅꯕꯨ ꯑꯦꯝ ꯂꯧꯈ꯭ꯔꯕꯗꯤ ꯁꯥ ꯐꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯪꯁꯤꯟꯗꯨꯅ ꯎꯞꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯛꯈꯥꯏ ꯃꯑꯣꯡꯗ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯇ꯭ꯔꯥꯁ ꯑꯁꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯁꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯁꯤꯈ꯭ꯔꯕ ꯒꯨꯅꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯇ꯭ꯔꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅꯁꯨ ꯕꯥꯏ ꯇꯧꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁꯄꯤ ꯔꯨꯄꯥꯅ ꯁꯤꯈ꯭ꯔꯕ ꯄꯦꯇ꯭ꯔꯤꯛꯀꯤ ꯃꯪꯐꯝꯗ ꯂꯥꯛꯂꯤ ꯃꯥꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯕꯨꯀꯤ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜꯁꯨ ꯀꯠꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯦꯁꯅꯦꯜ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯎꯠꯂꯛꯏ एसपी अध्ययन हाइरी आंध्र प्रदेश की फॉरेस्ट आइन कायना अंगांग संदल की उयालम मियोय कुनबु पुलिस नोंगमेन कापतुन हाटकी मखोय सिंग अदु पुन्ना उयानदुन सिंग चंजब मी गाक्तनी लाल चंदन की लुपा करोड़ करोड़ कयागी इलीगल ओइबा बिजनेस असिदा एजेंट सिंग स्मगलर सिंग फॉरेस्ट डिपार्टमेंट पुलिस अमदि पॉलिटिशियन सिंग हारिबि सिंग सि पुलप ओने पुनसिनदुना चावरबा नेटवर्क अमा लैरिबनी मरमदर मखोयबु थिंगबदा वाबो ओइरिबनी मसिगी थबक सिबु थिंगनबगिदमक्ता गवर्नमेंट माइकेदिगी प्रेशर लाक्पा तारगना पैसा पाइबा इना खुनबा कारबार वाला सिंगबुना करिसु तौद्रगा लाइरबा सिंग चंदुना हिंजबा सिंग सिबु एनकाउंटर तौदुना हातोपनी अदुमा तौरगा लाल चंदन की बिजनेस तौरिबा सिंगी मथक्ता अकनबा मियेंग चंगली हाइदुना मयामदा लान उहनबनी अध्ययन हारि वफम सिंग सिबु सचदेव पांडेन सुमुन्ना तारगा लैरिबनी अध्ययन मखा तारी कनागुम मिसम अमदा प्रॉब्लम अमा लाक्पा मतमदा पुलिसता थाजबा थमदुना कंप्लेन गिदमक पुलिस की मनाक्ता लाक्नरिबनी अदुगा मिगी थवाई लौबु ngamliba khulai ama oiriba nongmeibu पुलिसता सिनरिबनी सिनरिबा नोंगैदुगी ट्रिगर अदो खुदना नमगदबा नते हक्सांग मनुंगदि यावरिबा आइगे अंतरात्मासिना ओइना ट्रिगर नमगदबनी पुलिस अइखोइसे हंटर अमा नते वी आर प्रोटेक्टर हाइबदि अइखोइसे ngak सेननबगिदमक्ता लैबनी हाइबा वाफमदु फोंगदोकपनी मागी वाफमसिंग सितारगा मफमसते लैबु पुलिसिंगना होगतुना खुबाक हौना हौना खुन्नरी तंजास्ता ह्यूमन राइट कमीशन की चीफ जस्टिस सचदेव पांडे संगसिलक्तुना माबु नुंगसिना लेंगोनबगा लोइना खुद चेजेट पाइनदुना माबु थागतपा फोंगदोकली असुमनो उटपगा लोइना फज्जरबा फिल्म असि मतांगसिदा लोइसिल्ले ngasiगी आइगे एक्सप्लेनेशन सिकमदबुगे हाइबदु कमेंट बॉक्स ता थंबिरमु आइना हाइबदु सोइकिबा लानखिबा मदि सिदा होबु याव मतमदा मयामदा ngakpiu हाइबा वाफमसु थमजेरी वीडियो लाइक तौबा मदि शेयर तौबसु कौबिगनु मतौ सुना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबिनबगिदमक्ता आइगे मूवी स्टोरी मणिपुर हाइबा चैनल सिबु सब्सक्राइब तौबियु मसिगे लोइना ngasiगी वीडियो सि मतांगसिदा लोइसिनजरगे संजिसरमना मयामबु अमुकन्ना खुरुमजरी।